Mami Hope channel na mayamna taram nokchari hauji shena leba chida thongnariba burning issue siga mai laina na ising jawba khotpa su mayam laire ising jawba sida tawnariba mayam ji sing thumba khotpa mayam laine sigi lainaiba matang sida akhoi acha thak haitare angangi oigera ahangi oigera acha thak oiba pochida yamna phajadaba mawongda pamubogi khangde amai khangde akoi hakchang da sokadaba pochu mayam lai yengo mayam sigi video sida laiba poche masi chini su mande Hadaki ising the loop of chini koi bazar mung the loop of sing do sisine ne so ya ma chini se moina khong na lauraga ising the loop pura ba phatra ba chizum koi phatra ba sing se asi ne moina jik athum house harga hotel da yo ha su male ado chini ji sumaina moi di bag ta lak pani ado bag ta lai ba poche chini se koi kamai tawgi hara kanda ising thumi ka ising thumgi taragadi chini je tumgi do ne do sida moje pura kainom da hapchalaga laibi mawong ni lais si je hari mawong ni sida absorb tawgi se chini je do chini ju pai bada koi gi kan lauraga pura phamjan bagi type tin lais sigi posina koi gi switch hadi jalebi oigera ama oigera asu athum haugi go pochida koi achouba mayamna khangba hotel nungtel khangde adumba potadi samdabadi yai aduga atei mayam da singba poche chanare haibagi video si proof laire sumaina thagatna ko akhoi sumaina laiba poche akoina adi moi tawdabagi wa na tabda sigi poche da sumaina taw taragadi akhoi health da angang khangde ahan khangde akhoi health da kyagi matik akaiba pirakane haibje sije akoina awareness oina haiti awareness haibadi aina khangje haijirubi wa na te awareness oina akhoi chen ngi site ge gi sumaina thamjabane ado masi mayamna share tawbiu sena share tawraga akhang haisu mayam yorongani mayam loi unabasu yorongani aina video thengna thaga taraga su ngana thaga taraga su mayam gi mating pangnaba supplement oina hapchanjabane sena masi gi pochiri am phatte akhoi gi health sokadaba pone sidi hauji laibe burning issue sida amuk singba poche amuk tawtagadi yamna chanadre sigi pochiri akhoi health su mayam sokadaba lai mayam kudima noi gi su nasa nasu aduga haloi bu kambu na masa masu lengani na hawai bu kambu na masa lengani mapa mama lengani pi ba masa lengani mona chaning ba koning ba haiba mayamam lengani adu akoina adugi poto pijaraga sigi poche akoina uri sigi poche pijaraga kyam phadoino pharoidino haibudo isana dum identify tawbiro isana dum masidi jaso bu yare sena adu sigi poche di phadre haiba akoi isana uroni mama mama chu video mayam laigre megi akoi gi apha phata ama ka khallaga yon thokpa chamthoga yon ba khotpa mayam bazar manungda tawba adudo sum nakanda khulakta amamada yona basu mayam yarongoni chabasu mayam yarongoni khudakta budi siroi aduga kuithara kanda health problem khar lakani sena punchi sangwai habani da adugi poto akoina sigi pochi ngallingai da section tharong lawnabagi da makta mayam gi mari lena department oigera laikai gi oigera amaga masigi pochi athingba thambina bani singjari